Object ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯝ ꯂꯣꯀꯦꯁꯟ ꯑꯗꯨ ꯌꯧꯁꯤꯟꯖꯔꯦ ꯒꯦꯠꯅꯦ ꯁꯤꯅ ꯆꯪꯖꯜꯂꯒ ꯑꯁꯤꯒꯤ ꯁꯪꯁꯤꯗ ꯊꯣꯡꯂꯒ ꯆꯥꯅꯒꯗꯕꯅꯤ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯩ ꯑꯀꯣꯏꯕꯗ ꯆꯤꯡ ꯂꯩꯔꯦ ꯑꯋꯥꯡ ꯊꯪꯕꯗ ꯆꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥ ꯊꯪꯕꯗꯁꯨ ꯆꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯃꯃꯥꯡ ꯊꯪꯕꯗ ꯂꯧꯕꯨꯛ ꯂꯩꯔꯦ ꯆꯥꯛ ꯆꯥꯅꯕ ꯌꯧꯈ꯭ꯔꯦ ꯐꯪꯉꯔꯣ ꯁꯤꯡꯗꯤ ꯐꯪꯉꯔꯣ ꯌꯨꯝꯗꯒꯤ ꯈꯔ ꯂꯧꯒꯗꯕ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯍꯥꯟꯅ ꯁꯦꯝꯒꯗꯕꯗꯣ ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯕ ꯇꯤꯜꯍꯧꯅꯦ ꯆꯅꯝꯅꯦ ꯁꯤꯡꯅꯦ ꯊꯥꯎ ꯂꯩꯔꯕꯣ ꯊꯥꯎ ꯂꯩꯔꯝꯗ꯭ꯔꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟ 이때마 싱이들어 Ô mày kia nó mèo thế đâu? Mày kia nó ba. 도 가만히 있다 보면 Ô mày kia đi rồi đấy. 나 지금 있잖아 너는 그게 내 거를 원이야 영원히요 셀레버들이 사사봉이 되는 Sao mà đi đây đây? Đây này, nhà nó này, nhà cái thùng. Tập một cái này. Đó đây. 싸고 먹는 일 근데 그렇게 먹거든 우리 가자 시나 거의 상라이브도기 마닝다 라이바 yengo니 yen khara dum lay on original pulling plan sangjal laga garden mai garden half kya sa tu it and also kya sa thong dum haw lay 이제
ꯐꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯦꯔꯣ ꯈꯔ ꯐꯥꯏꯁꯤ ꯀꯩꯒꯤꯅꯣ ꯄꯨꯖꯥꯔꯤ ꯃꯨꯛꯄ ꯇꯧꯔ ꯍꯥꯎꯅꯕ 그게 아무튼 게임이라 ꯑꯩꯈꯣꯏ ꯁꯤꯅ ꯉꯥꯅꯨ ꯊꯨꯝ ꯌꯦꯡꯉꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯛ ꯊꯨꯝ ꯌꯦꯡꯈ꯭ꯔꯦ ꯀꯦꯃꯦꯔꯥꯗꯤ ꯀꯩꯅꯣ ꯑꯣ ꯌꯥꯔꯦ ꯁꯤꯅ ꯁꯤꯡꯖꯨ ꯀꯥꯂꯦꯖꯥꯔꯒ ꯃꯤꯃꯤ ꯀꯩꯀꯩ ꯃꯤꯛꯁ ꯇꯧꯔꯒ ꯁꯨꯕꯅꯦ ꯉꯥꯅꯨ ꯁꯤꯅ ꯑꯕꯦꯡꯒꯣꯟ ꯁꯤꯅ ꯗꯥꯕꯣꯆꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯨꯛꯀꯤ ꯑꯦꯜ ꯔꯁꯟ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯄꯨꯖꯥꯔꯤ ꯁꯥꯔ ꯀꯥꯎꯆꯥ ꯑꯩꯗꯤ ꯎꯆꯥꯔꯛꯑꯔꯣꯏ ꯌꯥꯔꯦ ꯃꯨꯊꯠꯂꯣ ꯌꯥꯔꯦ